enjoying everyday life da mayambu taramna okchari ngasigi taisinabagi thauramsigi amadi aigi marup handak chahigi Women's Conference da speaker oigadabi Mercy Ministries ki Nancy Alcorn ga thauramda punba phangwasi yamna nungaijai Tagachari Joyce ngasi nahak amuk thengnajabase yam nuai nahakna handak chahigi Women's Conference da taisinabagi matangda ngangba matamda nahakna nganglibadu nangdi phajana khanglamgani maramdi maduda yaukhiba nupi macha kaya makhoigi punsigi luraba phibam kharada mapung phana hongduna amuk hanna taisinnakhibadu nahakna ure ngasi su madugi matangda khara sanagani adubu ahanbada ngasi mayamsida ibani karamna pulakhibage habadu habeta takpiyo Joyce nahakna khangamgani ngasidagi chahi kulmuki mamangda madu nangi testimony tape aina khanmada madu cassette urangani aina madu taraga matungda aigi thamoida yamna nungai ba pokchai aduki tape adu akoina season naba horami aduga matung tarakpada atopa tape sing ishorgi malom thambagi matangda asaubagi matangda ngakpi haibagi matangda nahakna takpi badu aina tarami madugi tambiba sing adu ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯇꯉꯥꯏ ꯐꯗꯅ ꯇꯝꯕꯤꯗꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯍꯟꯈꯤ ꯃꯈꯣꯏ ꯉꯥꯛꯄꯤ ꯍꯩꯕꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯇꯝꯕꯤꯕꯗꯨ ꯃꯈꯣꯏꯅ ꯇꯥꯖꯔꯝꯃꯤ ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯇꯦꯞꯅꯤ ꯃꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯈ꯭ꯔꯦ ꯅꯣꯡꯃ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯖꯔꯝꯃꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯤ ꯇꯩꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥ ꯇꯝꯕ ꯐꯪꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯝꯕꯤꯕ ꯃꯍꯥꯛ ꯑꯗꯨꯗ ꯑꯐꯕ ꯄꯣꯠ ꯄꯨꯝꯅꯃꯛꯇꯒꯤ ꯀꯠꯁꯅꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯣꯐꯔꯤꯡꯁꯤꯡ ꯑꯗꯨ ꯅꯍꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯤꯌꯨ ꯍꯥꯏꯅ ꯃꯗꯨꯃꯛꯁꯨ ꯑꯩꯅ ꯇꯧꯈꯤ ꯑꯩꯒꯤ ꯅꯨꯡꯗ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕꯗꯨ ꯑꯩꯅ ꯇꯥꯖꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯤꯊꯣꯛꯎ ꯃꯔꯝꯗꯤ ꯅꯍꯥꯛꯅꯁꯨ ꯈꯪꯂꯝꯒꯅꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯂꯩꯍꯟꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤ ꯃꯗꯨꯃꯛꯅ ꯑꯩꯅ ꯈꯟꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯃꯔꯨ ꯍꯨꯟꯒꯦ ꯄꯤꯒꯦ ꯍꯥꯏꯅ ꯃꯁꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯩꯁꯥꯒꯤ ꯃꯇꯦꯡꯗ ꯅꯠꯇꯅ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯍꯥꯛꯀꯤ ꯇꯥꯛꯄꯤꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯀꯌꯥꯒꯤ ꯋꯥꯈꯜ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯜꯂꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯇꯦꯞꯁꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯖꯔꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯥꯖꯔꯒ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯖꯔꯤꯕꯁꯤ ꯑꯃꯗꯤ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯔꯤꯕꯁꯤ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯏꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨ ꯌꯥꯝꯊꯣꯛꯄꯤꯔꯦ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕꯤꯔꯦ ꯃꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ offering ama tharaklaga aina amuk nangonda hanbagi wari natte Mercy Ministries da punsi kaya honglibani yamna thuna amakhak haibiro aduga aikhoi video ama yengminasi Mercy Ministries da punsi kaya honglibani Joyce ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯊꯦꯡꯅꯔꯛꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡ ꯁꯣꯛꯅꯤꯡꯉꯥꯏ ꯊꯧꯗꯣꯛꯁꯤꯡ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯒꯦ ꯇꯧꯕ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯍꯛꯆꯥꯡ ꯂꯂꯣꯟꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯝꯃꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯔꯨꯕ ꯁꯃꯁ꯭ꯌꯥꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯏꯁꯣꯔꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯃꯗꯨꯗ ꯁꯦꯡꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯆꯝꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯐꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛ ꯑꯆꯨꯝꯕꯅꯤ ꯏꯁꯣꯔꯗ ꯑꯔꯨꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛꯅ ꯌꯧꯕ ꯉꯝꯃꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯏꯁꯣꯔꯅ ꯇꯥꯏꯁꯤꯟꯅꯕ ꯉꯝꯃꯣꯏꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯇꯥꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯅꯩꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ Mercy Ministriesꯒꯤ ꯃꯇꯥꯡꯗ ꯎꯠꯄ ꯚꯤꯗꯤꯑꯣꯁꯤꯃ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯏꯆꯦ ꯑꯁꯤ ꯆꯤꯌꯔ ꯂꯤꯗꯔ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥꯅꯨꯄꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝ ꯅꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ
ꯑꯩꯒꯤ ꯊꯋꯥꯏ ꯅꯨꯡꯁꯤ ꯏꯍꯥꯡ ꯍꯥꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯀꯅꯥꯃꯠꯇꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯅꯤꯡꯂꯝꯃꯤ꯫ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯑꯩ ꯁꯤꯅꯤꯡꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯥꯁꯦ ꯂꯣꯁ ꯑꯦꯟꯖꯦꯂꯁꯇ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩ ꯏꯄꯥ ꯃꯁꯛ ꯈꯪꯂꯛꯇꯦ, ꯑꯗꯨꯅ ꯑꯩꯒꯤ ꯑꯕꯣꯛꯈꯣꯏꯅ ꯃꯈꯣꯏ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯏꯄꯥꯅ ꯆꯔꯆ ꯕꯥꯊꯔꯨꯝꯗ ꯍꯦꯔꯣꯏꯟ ꯀꯥꯞꯂꯝꯃꯤ, ꯑꯗꯨꯅ ꯏꯁꯣꯔꯁꯦ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯟꯇꯤꯒ ꯑꯪꯀꯜꯒꯅ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯕꯤꯗꯦ꯫ ꯅꯣꯡꯃ ꯐꯥꯎ ꯑꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯅ ꯇꯣꯛꯄ ꯌꯥꯎꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯠꯇꯅ ꯍꯥꯏꯕꯤ, ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯗꯅ ꯃꯐꯝꯁꯤꯗ ꯊꯝꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯣꯀꯦꯟ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅ ꯇꯝꯕꯤꯈꯤ꯫ ꯃꯥꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯦꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯁꯥꯖꯠ ꯆꯠꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯔꯥꯟꯕ ꯁꯥꯖꯠ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯈꯤ꯫ ꯑꯩꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯟꯇꯤꯅ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯩ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯣꯀꯦꯟ, ꯑꯩ ꯑꯣꯚꯔꯗꯣꯁ ꯑꯣꯏꯔꯝꯃꯤ, ꯑꯦꯛꯁꯇꯦꯁꯤ, ꯕ꯭ꯂꯤꯆ ꯐꯥꯎꯕ ꯊꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯇꯣꯝꯇ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯑꯩ ꯁꯤꯕꯅ ꯍꯦꯟꯅ ꯐꯩꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, ꯏꯁꯣꯔ, ꯅꯪꯅ ꯑꯩꯕꯨ ꯍꯤꯡꯍꯟꯅꯤꯡꯂꯕꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩ ꯏꯊꯟꯅꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩ ꯏꯁꯣꯔꯗ ꯀꯞꯆꯔꯝꯃꯤ, ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯀꯟꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯪꯍꯧꯗꯅ ꯅꯦꯟꯁꯤꯕꯨ ꯑꯩꯅ TVNꯗ CC ꯋꯤꯂꯤꯌꯝꯁꯕꯨ ꯎꯖꯈꯤ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯔꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯀꯨꯏꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯗꯦ꯫ ꯃꯔꯁꯤꯅ ꯅꯨꯄꯤꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯑꯐꯕ ꯃꯒꯨꯟ ꯆꯦꯜꯂꯤ ꯍꯥꯏꯅ ꯈꯜꯍꯜꯂꯤ꯫ ꯃꯔꯁꯤ ꯍꯣꯝꯁꯤ ꯐꯖꯩ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯊꯝꯕꯤꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯗ ꯊꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯝꯕꯒꯤ ꯃꯔꯝ ꯑꯅꯤ ꯂꯩ꯫ ꯑꯍꯥꯟꯕꯗ, ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯀꯌꯥꯅ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯃꯃꯜ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯇꯦꯡ ꯐꯪꯗꯦ꯫ ꯃꯔꯁꯤ ꯍꯣꯝ USꯗ ꯕ꯭ꯔꯥꯟꯆ ꯀꯌꯥ ꯂꯩ꯫ ꯅ꯭ꯌꯨꯖꯤꯂꯦꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯆ ꯂꯩ, ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯆ ꯂꯩ, ꯀꯦꯅꯦꯗꯥ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯍꯣꯝ ꯑꯁꯤ ꯊꯝꯅꯕ ꯀꯟꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤ꯫ ꯑꯩꯅ ꯃꯁꯤꯗꯒꯤ ꯇꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯗꯤ, ꯑꯍꯥꯟꯕꯗ, ꯑꯩꯁꯦ ꯐꯠꯇꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯁꯥ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩ ꯑꯁꯥ ꯂꯩꯔꯝꯗꯦ, ꯑꯩ ꯏꯇꯣꯝꯇ ꯁꯤꯅꯤꯡꯂꯝꯃꯤ꯫ ꯃꯔꯁꯤ ꯑꯁꯤ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯕ ꯑꯥꯁꯥ ꯄꯤꯕꯤꯕ ꯁꯣꯏꯗꯅꯃꯛ ꯅꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯑꯍꯤꯡꯕ ꯇꯦꯁꯇꯤꯃꯣꯅꯤꯅꯤ꯫ ꯅꯦꯟꯁꯤ, ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯁꯦꯡꯅ ꯑꯉꯛꯄ ꯉꯥꯛꯇꯅꯤ꯫ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯈꯣꯏꯗꯨ ꯇꯁꯦꯡꯅ ꯑꯍꯤꯡꯕ ꯃꯤꯁꯤꯡꯅ ꯇꯥꯏꯁꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡꯅꯤ꯫ ꯁꯩꯇꯥꯟꯅ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕ ꯑꯗꯨ ꯏꯁꯣꯔꯅ ꯑꯐꯕꯗ ꯑꯣꯟꯊꯣꯛꯈꯤ, ꯃꯈꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯐꯕꯗ ꯑꯣꯟꯊꯣꯛꯄꯤꯈꯤ꯫ ꯑꯆꯨꯝꯕꯃꯛꯅꯤ, ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯔꯁꯤ ꯍꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯃꯜ ꯌꯥꯎꯗꯕ ꯑꯃꯅꯤ, ꯑꯁꯥ ꯂꯩꯇ꯭ꯔꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯃꯤ ꯖꯔꯃꯌꯥꯒꯤ 19:13 ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯗꯨ꯫ ꯅꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯐꯖꯅ ꯈꯪꯉꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯔꯤ, ꯅꯍꯥꯛꯀꯤ ꯌꯥꯏꯐ ꯊꯧꯔꯝ, ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯑꯐꯕ ꯑꯃꯗꯤ ꯑꯁꯥꯒꯤ ꯎꯔꯣꯡꯗꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯥꯛꯄꯤꯕ ꯐꯪꯉꯤ ꯈꯟꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯅꯧꯊꯣꯛꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯗ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯈꯪꯂꯛꯑꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯅꯧꯊꯣꯛꯅꯕ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯄꯥꯜꯅꯅꯤ꯫ ꯑꯩꯅ ꯐꯒꯠꯂꯛꯄꯒꯤ ꯃꯇꯝꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤꯕ ꯑꯃ ꯑꯥꯏꯖꯤꯌꯥꯗ ꯐꯪꯈꯤ꯫ ꯃꯗꯨ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯍꯥꯏ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯍꯥꯟꯅ ꯋꯥꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥ ꯁꯔꯨꯛ 2 ꯄꯤꯒꯅꯤ꯫
ꯃꯁꯤ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ, ꯋꯥꯈꯤꯕꯒꯤ ꯃꯅꯥ ꯁꯔꯨꯛ ꯑꯅꯤ꯫ ꯀꯅꯥ ꯀꯅꯥ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯁꯤꯗ ꯀꯅꯥ ꯀꯅꯥꯅ ꯅꯍꯥꯛꯅ ꯋꯥꯈꯤꯕꯗꯨꯒꯤ ꯃꯅꯥ ꯁꯔꯨꯛ ꯑꯅꯤ ꯐꯪꯕꯤꯅꯤꯡꯕꯒꯦ? ꯅꯍꯥꯛ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯗꯨꯒꯤ ꯃꯅꯥ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯐꯪꯅꯤꯡꯂꯝꯒꯅꯤ꯫ ꯃꯗꯨ ꯅꯪꯅ ꯐꯪꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤꯗꯃꯛ ꯋꯥꯁꯛꯄꯤꯔꯤ꯫ ꯃꯁꯤ ꯀꯅꯥꯅꯣ ꯑꯃ ꯍꯦꯛꯇꯒꯤ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯨꯝ ꯂꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯗ ꯈꯔ ꯁꯟꯗꯣꯛꯅ ꯂꯤꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯐꯝ ꯑꯅꯤꯈꯛ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯍꯥꯛꯅ ꯇꯝꯕꯤꯕ ꯗꯕꯜ ꯐꯣꯔ ꯌꯣꯔ ꯇ꯭ꯔꯕꯜꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯁꯦꯟꯠ ꯂꯨꯏꯁ ꯍꯣꯝꯗ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯅ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯝꯍꯟꯈ꯭ꯔꯦ꯫ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯇꯥꯁꯤꯜꯂꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯪꯒꯣꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯕꯗ ꯂꯨꯅ ꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯇꯝꯕꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯖꯔꯝꯃꯤ ꯑꯗꯨꯒ ꯂꯧꯁꯤꯟꯖꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯁ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯨꯔꯥꯅ ꯊꯣꯛꯂꯛꯄ ꯉꯝꯃꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯝꯍꯥꯗꯨꯅ ꯃꯁꯥꯅ ꯌꯥꯗꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅꯁꯨ ꯃꯍꯥꯛꯄꯨ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ꯫ ꯍꯛꯆꯥꯡ ꯂꯂꯣꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯃꯦꯁꯦꯖ ꯗꯕꯜ ꯐꯣꯔ ꯌꯣꯔ ꯇ꯭ꯔꯕꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯅꯧꯊꯣꯛꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯦꯟꯠ ꯂꯨꯏꯁꯇꯒꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯣꯏꯗꯨꯅ ꯅꯔꯁꯤꯡꯒꯤ ꯗꯤꯒ꯭ꯔꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯄ ꯆꯔꯆ ꯑꯃꯗ ꯌꯥꯎꯗꯨꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯁꯛ ꯐꯖꯔꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯒ ꯃꯍꯥꯛ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯅꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯁꯦꯌꯔ ꯇꯧꯗꯨꯅ ꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯍꯥꯛꯁꯤ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯒꯤ ꯇ꯭ꯔꯣꯐꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯃꯗꯨꯕꯨ ꯂꯧꯁꯤꯟꯖꯕꯅꯤ꯫ ꯃꯁꯤ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯞꯄꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯃꯣꯏꯗ ꯉꯥꯟꯒꯗꯕꯒꯤ ꯑꯥꯁꯥ ꯂꯩꯔꯤ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯐꯕꯁꯤ ꯑꯩꯉꯣꯟꯗꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯥꯡꯗ ꯆꯪꯁꯤꯟꯕꯤꯌꯨ꯫ ꯃꯁꯤ ꯑꯇꯣꯞꯄꯗ ꯊꯣꯛꯄ ꯋꯥꯔꯤꯈꯛ ꯅꯠꯇꯕ ꯃꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯕ ꯉꯝꯂꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕꯤꯌꯨ꯫ ꯍꯥꯏꯕꯤꯌꯨ, ꯃꯁꯤ ꯍꯧꯖꯤꯛꯃꯛ ꯇꯧꯕꯤꯒꯦꯔꯥ? ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯦꯡꯂꯒ ꯅꯍꯥꯛꯀꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤꯗꯃꯛ ꯊꯝꯕꯤꯔꯤ, ꯅꯍꯥꯛꯅ ꯃꯁꯤ ꯄꯥꯏꯁꯤꯟꯖꯒꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯋꯥꯈꯤꯕꯗꯨꯒꯤ ꯃꯅꯥ ꯁꯔꯨꯛ ꯑꯅꯤ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥ ꯁꯔꯨꯛ ꯑꯅꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯉꯥꯛꯄꯤꯒꯅꯤ ꯅꯦꯟꯁꯤ, ꯉꯥꯛꯄꯤꯒꯅꯤ ꯅꯦꯟꯁꯤ꯫ ꯑꯩ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯖꯔꯨꯔꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯩ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯃꯤ ꯀꯌꯥꯕꯨ ꯁꯣꯛꯄ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯤ ꯀꯌꯥꯃꯔꯣꯝ ꯅꯨꯄꯥ ꯅꯨꯄꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯄꯥꯝꯃꯤ꯫ ꯍꯣꯏ, ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯖꯣꯏꯁ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯔꯁꯤ ꯍꯣꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯑꯁꯤ ꯑꯄꯔ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯥ ꯃꯇꯣꯝꯗꯕꯨ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯝꯃꯤ, ꯆꯥꯕ ꯊꯛꯄꯗ ꯃꯇꯝ ꯌꯥꯝ ꯅꯥꯏꯔꯝꯗꯦ, ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯑꯊꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯕꯁꯨ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯁꯥ ꯃꯇꯣꯝꯗꯅ ꯄꯜ ꯑꯃ ꯈꯥꯖꯩ, ꯑꯩꯈꯣꯏꯒ ꯅꯛꯁꯤꯟꯅꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛ ꯏꯁꯣꯔꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯑꯃ ꯀꯧꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯇꯥꯛꯂꯤꯉꯩꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯪꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯩ ꯅꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯋꯥꯍꯩ ꯈꯔ ꯁ꯭ꯄꯤꯀꯔꯒꯤ ꯃꯆꯤꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯒꯤ ꯅꯨꯡꯗ ꯏꯁꯣꯔꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤ, ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯀꯥꯎꯊꯣꯛꯄꯤꯕ ꯂꯩꯇꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯂꯩꯕꯥꯛꯊꯛꯇ ꯃꯥꯅ ꯀꯞꯄꯗꯨ ꯑꯩꯅ ꯎꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯇꯤꯆꯤꯡ ꯁꯦꯛꯁꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅ ꯆꯠꯂꯝꯕ ꯃꯑꯣꯡ ꯃꯇꯧꯒ ꯃꯥꯟꯅꯗꯅ ꯆꯠꯂꯦ꯫ ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯂꯝꯗ ꯍꯣꯡꯉꯛꯄ ꯅꯨꯄꯤ ꯑꯃꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯃꯍꯥꯛ ꯑꯁꯤ ꯂꯣꯡ ꯁ꯭ꯂꯤꯞꯀꯨꯝꯕ ꯐꯨꯔꯤꯠ ꯉꯥꯛꯇ ꯂꯤꯠꯇꯨꯅ ꯂꯩꯕꯅꯤ꯫
ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯈꯔꯁꯤ ꯎꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯋꯥꯍꯩ ꯑꯁꯤ ꯊꯥꯕ ꯑꯩꯅ ꯊꯦꯡꯅꯔꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨ forgotten ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯛꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯛꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯊꯥꯔꯝꯕꯗꯨ ꯑꯩꯅ ꯊꯦꯡꯅꯩ꯫ ꯑꯉꯛꯄ ꯄꯣꯛꯏ ꯑꯗꯨ ꯎꯕꯗ꯫ ꯖꯣꯏꯁ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯁꯦꯡꯅꯃꯛ ꯈꯪꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛ ꯏꯁꯣꯔꯗ ꯆꯦꯠꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯔꯁꯤ ꯍꯣꯝꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯄꯤꯛ ꯊꯟꯗꯨꯅ ꯒ꯭ꯔꯦꯖꯨꯑꯦꯠꯁꯨ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯋꯥꯁꯤꯡꯇꯟ ꯁ꯭ꯇꯦꯠꯇꯒꯤ ꯃꯍꯥꯛꯀꯤ ꯗꯤꯒ꯭ꯔꯤ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯡ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯁꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯁꯤꯁꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯩꯅꯁꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯀꯤ ꯗꯥꯛꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯡꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯠꯇꯗ ꯏꯁ꯭ꯋꯔꯗꯤ ꯀꯔꯤꯁꯨ ꯉꯛꯇꯦ꯫ ꯃꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯗꯨ ꯐꯅꯕ ꯂꯝꯕꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯊꯥꯖꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯤꯗꯦ꯫ ꯅꯪꯅ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯣꯏꯗꯨꯅꯁꯨ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯗꯨꯅꯁꯨ ꯅꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯅꯉꯣꯟꯗ ꯅꯪꯕꯨ ꯀꯥꯎꯊꯣꯛꯄꯤꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛ ꯄꯤꯅꯕ ꯅꯉꯣꯟꯗ ꯊꯦꯡꯅꯍꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯛꯂꯤ ꯌꯥꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯥꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯇꯥꯕꯤ꯫ ꯅꯍꯥꯛꯀꯤ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯅꯦꯟꯁꯤꯒ ꯃꯈꯥ ꯇꯥꯅ ꯈꯟꯅꯈꯤꯒꯅꯤ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯅ ꯇꯥꯏꯁꯤꯟꯅꯕꯤꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯈꯔꯒ ꯇꯥꯈꯤꯁꯤ꯫ ꯅꯦꯟꯁꯤ, ꯄꯨꯟꯁꯤ ꯀꯌꯥ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯇꯥꯏꯁꯤꯟꯕꯤꯕꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 19-20 ꯃꯨꯛꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯟꯠ ꯂꯨꯏꯁꯇ ꯅꯨꯄꯤꯁꯤꯡꯒꯤ ꯀꯟꯚꯦꯟꯁꯟ ꯇꯧꯖꯩ꯫ ꯃꯁꯤꯅ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯟꯚꯦꯟꯁꯟꯅꯤ ꯃꯗꯨꯗ ꯅꯍꯥꯛ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤꯗꯗꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯒꯅꯤ, ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯀꯔ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯒꯅꯤ꯫ ꯅꯪꯕꯨ ꯕꯥꯔꯇꯟ ꯇꯧꯕꯗ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕꯅꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯆꯥꯕ ꯁꯕꯖꯦꯛꯇꯨ ꯉꯥꯏꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯟꯐꯔꯦꯟꯁꯇ ꯇꯥꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯌꯧꯕ ꯉꯝꯂꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤꯁꯨ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯕ ꯉꯝꯒꯅꯤ꯫ ꯅꯍꯥꯛꯅ ꯋꯨꯃꯦꯟꯁ ꯀꯟꯐꯔꯦꯟꯁꯇ ꯊꯦꯡꯅꯔꯛꯄ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯅ ꯈꯟꯕꯗ ꯅꯍꯥꯛꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯣ, ꯑꯉꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯕꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯇꯧꯒꯗꯕꯗꯨ ꯀꯦꯂꯦꯟꯗꯔꯗ ꯃꯥꯔꯛ ꯇꯧꯔꯒ ꯊꯝꯃꯝꯃꯤ꯫ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯄ ꯄꯣꯛꯑꯝꯃꯤ꯫ ꯃꯥꯔꯛ ꯇꯧꯔꯤꯕ ꯗꯦꯠꯇꯨꯒꯤ ꯅꯥꯀꯟꯗ ꯊꯕꯛ ꯑꯇꯣꯞꯄ ꯀꯌꯥ ꯂꯥꯛꯂꯕꯁꯨ, ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯆꯠꯂꯕꯁꯨ, ꯃꯐꯝ ꯃꯣꯏꯅ ꯃꯥꯔꯛ ꯇꯧꯔꯤꯕꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯅꯁꯨ ꯊꯤꯡꯕ ꯇꯧꯗꯅ ꯂꯥꯛꯅꯅꯕ ꯑꯃꯗꯤ ꯌꯧꯔꯛꯅꯅꯕ ꯍꯣꯠꯅꯍꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯔꯛ ꯃꯔꯛꯇ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯂꯤꯗꯔꯁꯤꯡꯅ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯇꯠꯇꯅ ꯊꯦꯡꯅꯩ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯇꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯐꯣꯡꯗꯣꯛꯄꯤꯕ ꯀꯌꯥꯁꯨ ꯂꯩ꯫ ꯁꯦꯟꯠ ꯂꯨꯏꯁ ꯀꯣꯟꯐꯔꯦꯟꯁꯇ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 10 ꯂꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯦꯖꯔ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯥꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯆꯠꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯌꯥꯎꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯨꯛꯄꯨ ꯑꯣꯏꯈ꯭ꯔꯕꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯃꯤ ꯑꯗꯨꯅ ꯇꯣꯛꯄ ꯉꯝꯗꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯀꯟꯕ ꯉꯝꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏꯕꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯆꯣꯏꯁ ꯄꯤꯕꯤ, ꯃꯗꯨꯗꯤ ꯅꯁꯥꯅ ꯈꯜꯂꯤꯕ ꯑꯣꯏꯅ ꯆꯨꯁ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯂꯦꯞꯀꯦꯔꯥ ꯍꯥꯏꯕꯁꯤ꯫ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗꯃꯛ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ, ꯑꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯥꯟꯊꯣꯛꯈ꯭ꯔꯦ, ꯌꯦꯡꯉꯨ ꯄꯣꯠ ꯃꯈꯩ ꯏꯅꯧ ꯅꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯇꯨꯡ ꯍꯟꯅ ꯑꯩꯈꯣꯏꯗ ꯌꯦꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗ ꯌꯦꯠꯄꯗꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯀꯣꯟꯐꯔꯦꯟꯁꯇꯨꯒꯤ ꯊꯤꯝ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯏꯁꯣꯔꯒꯤꯅꯤ, ꯑꯗꯨꯒ ꯃꯁꯤꯗ ꯄꯥꯡꯒꯜ ꯂꯩ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯈꯛ ꯃꯥꯡꯗꯦ꯫ ꯅꯍꯥꯛꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯔꯤꯉꯩꯗꯨꯗ ꯃꯍꯥꯛꯅ ꯔꯤꯚꯤꯂꯦꯁꯟ ꯐꯪꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯑꯅꯧꯕ ꯑꯁꯦꯡꯕ ꯑꯃꯒꯨꯝꯅ ꯎꯖꯔꯝꯃꯤ꯫ ꯁꯦꯟꯠ ꯂꯨꯏꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯍꯟꯈꯤꯔꯝꯃꯤ꯫
ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯔꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯕ ꯃꯔꯝꯅ ꯃꯆꯥꯒ ꯂꯩꯃꯤꯟꯅꯕ ꯐꯪꯉꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯟꯐꯦꯁ ꯇꯧꯕ ꯍꯧꯖꯔꯛꯂꯝꯃꯤ꯫ ꯁꯩꯇꯥꯟꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅ ꯍꯟꯖꯤꯟꯒꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ꯫ ꯑꯩ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯩ ꯏꯁꯣꯔꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯟꯐꯦꯁ ꯇꯧꯕ ꯍꯧꯖꯔꯝꯃꯤ꯫ ꯃꯥ ꯂꯣꯀꯦꯜ ꯆꯔꯆ ꯑꯃꯗ ꯍꯧꯖꯤꯛ ꯀꯥꯔꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯍꯁꯕꯦꯟꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ꯫ ꯋꯨꯃꯟ ꯀꯣꯟꯐꯔꯦꯟꯁꯇꯨꯗ ꯌꯥꯎꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯉꯝꯂꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯥꯖꯩ ꯃꯤ ꯀꯌꯥ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯗꯒꯤ ꯅꯤꯡꯈꯥ ꯇꯝꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯍꯩꯅꯈ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯅ ꯏꯁꯣꯔꯒ ꯄꯨꯟꯅ ꯃꯇꯝ ꯂꯦꯟꯃꯤꯟꯅꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯀꯟꯐꯔꯦꯟꯁꯇ ꯑꯐꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥꯁꯨ ꯁꯦꯝꯒꯠꯄ ꯉꯝꯃꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯊꯣꯛꯏ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯂꯤ꯫ ꯍꯥꯏꯐꯦꯠꯇꯪ ꯄꯜꯂꯕꯗ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯑꯩꯅ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯉꯝꯕꯗꯒꯤ ꯁꯦꯛꯁꯨꯑꯦꯂꯤ ꯃꯣꯂꯦꯁ ꯇꯧꯕꯤꯔꯛꯈꯤ꯫ ꯆꯍꯤ 14-15 ꯁꯨꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯤꯕ ꯉꯝꯕꯗ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ 200ꯔꯛꯀꯨꯝꯕ ꯔꯦꯞ ꯇꯧꯕꯤꯈꯤ꯫ ꯃꯁꯤ ꯇꯥꯕꯗ ꯑꯀꯤꯕ ꯄꯣꯛꯏ, ꯇꯨ ꯆꯨꯡꯏ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯑꯩꯁꯤ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯦꯕ꯭ꯌꯨꯁ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯖꯔꯕ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯁꯤ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯐꯒꯗꯧꯕꯅꯤꯗ ꯍꯥꯏꯅ ꯀꯌꯥꯔꯛ ꯁꯣꯟꯈꯤ꯫ ꯅꯈꯣꯏꯁꯨ ꯀꯅꯥ ꯀꯅꯥ ꯑꯅꯧꯕ ꯃꯤꯁꯛ ꯑꯃ, ꯇꯣꯉꯥꯟꯕ ꯄꯨꯝꯅꯧ ꯅꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯉꯤꯗ ꯍꯥꯏꯅ ꯁꯣꯜꯂꯝꯒꯗꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯐꯪꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯄꯨꯡꯅꯧ ꯅꯧꯕ ꯑꯃ ꯑꯣꯏꯅ ꯐꯪꯈꯤ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯄꯨꯝꯇꯣꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯐꯪꯈꯤ꯫ ꯅꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯆꯧꯕ ꯈꯨꯗꯝꯅꯤ꯫ ꯑꯦꯄꯣꯁꯇꯜ ꯄꯣꯜꯅꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯇꯤꯟꯁꯤꯡꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯅ ꯈ꯭ꯔꯤꯁꯇꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯄꯥꯞ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯦꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤ꯫ ꯏꯁꯣꯔꯅ ꯑꯩ ꯊꯥꯡꯉꯩꯁꯦꯡꯅꯃꯛ ꯈꯟꯗꯣꯛꯄꯤꯕꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯅ ꯈꯪꯅꯅꯕ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯕ ꯉꯝꯂꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯕꯨ ꯍꯣꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯖꯣꯏꯁ, ꯅꯍꯥꯛ ꯑꯁꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯆꯧꯕ ꯈꯨꯗꯝꯅꯤ, ꯑꯗꯨꯒ ꯃꯔꯁꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ, ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯣꯔꯁꯨ ꯃꯄꯥꯁꯨ ꯑꯣꯏꯕ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯄꯥ ꯑꯃꯁꯨꯡ ꯊꯦꯝꯖꯤꯟꯕꯤꯕ ꯄꯨꯝꯅꯃꯛꯀꯤ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯏꯁꯣꯔꯅ ꯊꯦꯝꯖꯤꯟꯕꯤꯕ ꯃꯊꯦꯝꯖꯤꯟ ꯑꯗꯨꯒꯤ ꯃꯄꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯪ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯊꯦꯝꯖꯤꯟꯅꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯁꯨ ꯊꯦꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯦꯁꯦꯖꯀꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯕ ꯄꯨꯟꯁꯤ ꯍꯤꯡꯍꯟꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ, ꯇꯦꯂꯤꯚꯤꯖꯟ ꯃꯄꯥꯜꯅ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯅꯅꯤ꯫ ꯑꯗꯨꯃꯛꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯅꯤꯡꯈꯥ ꯇꯝꯕ ꯑꯃꯗꯤ ꯏꯁꯣꯔꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯖꯕ ꯑꯃꯗꯤ ꯎꯖꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯅꯦꯟꯁꯤ, ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯐꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯐꯈ꯭ꯔꯕ ꯁꯔꯨꯛ ꯑꯗꯨ ꯑꯇꯣꯞꯄꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯈꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯗꯦ꯫ ꯋꯥꯍꯩ ꯃꯆꯥ 3ꯈꯛ ꯑꯩꯉꯣꯟꯗ ꯂꯩ: ꯁꯣꯛꯄ, ꯐꯕ, ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯁꯦꯝ ꯁꯥꯕ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯣꯛꯄ ꯂꯩ꯫ ꯐꯕ ꯄꯥꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯃꯔꯤ ꯂꯩꯅꯔꯒ ꯐꯪꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪꯒꯤ ꯈꯣꯡꯊꯥꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯅ ꯂꯧꯈꯠꯆꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯇꯧꯕꯤꯈꯤꯕ ꯑꯉꯛꯄ ꯊꯕꯛꯇꯨ ꯃꯤꯌꯥꯝꯗ ꯑꯁꯥ ꯄꯤꯅꯕꯒꯤꯗꯃꯛ ꯃꯉꯥꯜ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯁꯨ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ, ꯃꯔꯁꯤ ꯂꯩꯕ
nupi mazaasing khaktagi sate ai khaktagi nate masi thoramsi nangini aikhoina mafamsida nahakkidamak amadi nahak khangba asokpa mi amagidamakni mayambu handak chahigi aduga chahi khudingi women's conference lakhaningi aduga taisinnaba kar lei haina nahakna khangba midusu nangna nasagi matam kaithokduna karigi purakloidorino masigi conference asida angakpa kaya thokani aduga samasya yamna leitaba oiragasu nahakna mafamdugi atmosphere anointing amasung thawai asenga loinabadu nahak pamgani aikhoi nungsibiba Kristagi mapandagi aiksi langambadagi langambani haina Joyce Meyer Ministry haibasi mahakpu akhoi mi miyam thari mahakna akhoi ngonda tawbiriba thagachari ngai han leite mahakna akhoi bu phi maru adu khata natana leidiba singna chinchak natana amasung pau amasung aphaba pau bi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thari mahakna akhoi ngonda tawbiriba thagachari ngai haifam leite Mamangi program asi Joyce Meyer Ministry gi partner singi mating dagi pangthok sabani